송강호! 붕어! 송강호 씨! 이붕어! 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 나미 방세! 이붕어! 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 나미 방어! 그저러게 넣고! 이붕어! 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 Hei, kari kita ba? Kari kita ba? Sana ngi komo. Na ruam sing da sana. Supply kena apa? Police oiba mi mayam ama lay. Makoyda yam nungaina lay. Problem amta leite. Aikoy su moidawna amta nungaina hingsi kaidawrage. Nangna sumai sum tawradi ai tunggi khanbada yam kizai. ꯑꯩꯅ ꯊꯕꯛ ꯇꯧꯕꯁꯤ ꯅꯤꯡꯕ ꯌꯥꯝ ꯀꯥꯏꯔ ꯃꯥꯜꯂꯤ ꯑꯇꯣꯞꯄ ꯄꯨꯂꯤꯁꯁꯤꯡꯅ ꯃꯁꯥꯒ ꯆꯥꯟꯅꯗꯅ ꯌꯨꯝ ꯋꯥꯡꯅ ꯁꯥꯕ ꯅꯨꯄꯤꯁꯤꯡꯅ ꯁꯅꯥ ꯇꯦꯛꯊ ꯃꯈꯩ ꯁꯤꯕ ꯎꯔꯒ ꯀꯂꯛꯄ ꯃꯤꯍꯧꯕ ꯐꯥꯎꯔꯕꯗꯤ ꯑꯩꯒ ꯋꯥꯈꯜ ꯌꯥꯝ ꯇꯤꯟꯅꯗ꯭ꯔꯦ ꯀꯌꯥ ꯍꯥꯏꯔꯩꯅꯣ 야미 ꯃꯃꯥꯡꯒꯤ ꯄ꯭ꯔꯦꯁꯀꯤ ꯇꯧꯕꯗꯨ ꯀꯣꯛ ꯇꯧꯊꯣꯛꯑꯝꯃꯒꯁꯨ ꯈꯥꯇꯣꯟ ꯌꯥꯅꯤ ꯌꯥꯅꯤꯅ 야니 하라가 수많이 떨어가니데 그난 강니 파일싱도 릭 암도 오이비야로 에이능원도 로인 시너리시니 강아봐 미 야혼 그노 야가드라 ꯑꯩ ꯈꯪꯉꯦ ꯁꯥꯔ ꯃꯌꯨꯝꯗꯤ ꯀꯥꯏꯗꯦꯅꯣ